Assam Rifles Amadi All Manipur Polo Association Ampa Punna Khutsam Naduna Mapal Kangjeibung Polo Stadium da PANGTHOK LIBA second DGAR Men and Women Polo Championship 2025 ki ngasi HUMNI CHANBA numita THANGMEIBAND Youth Polo Club ESC Polo Club Team A Amadi MPSC Team C KHRE tha asigi manga dagi hauraga tha asigi kun faba PANGTHOKadoriba championship asigi ngasi ahanba match da THANGMEIBAND Youth Polo Club ka New Vision Polo Club ka akanba lamba panaduna stanakiba match da THANGMEIBAND Youth Polo Club na New Vision Polo Club for Mapan anida maitiba pikre ani suba da stanakiba match da ESC Polo Club Team A ga Kaksing District Polo Association ga akanba lamba panaduna stanakiba match da ESC Polo Club Team A na Kaksing District Polo Association bu mapan amada maitiba pikre amadi ahum suba stanakiba match da Riding School Team A ga MPSC Team C ga akanba lamba panaduna stanakiba match da MPSC Team C na Riding School Team bu mari sinoda maitiba bikre hayeng mari ni CHANBA numiki ahanba match da Thobal District Polo Association ga Jingkhai Hunba Polo Club ga akanba lamba panaduna sanaragani ani suba match da Arvin Polo Club ka Naduna Mapal Polo Club Team B ga akanba lamba panaduna sanaragani amadi ahum suba match da Luwang Pokpa Polo Club ka AR Polo Team B ga akanba lamba panaduna sanaragani hari